Waqf haibasi Islam dharma gi satnabi matung ina kanagumba Muslim yoi amana dharma gi natraga miyam gi afaba thabak amagi damak khudam oina school masjid hospital na chingba sanaba lam oina natraga building oina natraga sel oina piba madu matam pumba yoina pithokiba amu hanjanba yadaba lantum adubu khangnei hairiba dan tawrakliba posting asibu ningtina senanaba trust ama semi madudagi karakpa senpham sing adu section na hisab paduna manung mapan phaungna miyam da khanghan ba changi Waqf management gi damak matam gi oina ain semduna sanari lisingama samapan tara hundai dai ihan hana the Muslim Waqf Validating Act 1913 semduna family Waqf zatnaba hauki adubu yamna kanabo oidabadagi lisingama samapul kulhumdoi da the Muslim Waqf Act 1923 satna handuna niyom sumna selthumgi hisab paba rule sem ki Waqf management adu manung mapan phaung uhunna basin ki lisingama samapun kuntrada amu Waqf family gi ain gi oiba mapangal hapnaba the Musalman Waqf Validating Act 1930 amu sem ki ning tamba phanglaba matungda ahanbu oina lisingama samapan yangkhai marida the Waqf Act 1954 sem ki masidadi phane yamna ahongmu purakle Waqf ki lanthum sing yangsinaba state Waqf board sing lingkhatle Waqf management hena mapangan kangkhat hanana basille lisingama samapan hungphu marida Central Waqf Council of India lingkhatuna state Waqf board singbu yangsinana ba poram sinki adudagi matang lisingama samapan yangkhai mapal lisingama samapan hungphu mari lisingama samapan hungphu mapal lisingama samapan marphu marida ek asibu marirak semdok semjin tauki maru aina Waqf gi lanthum sing hena phajana yangsinana bani adudagi lisingama samapan Futra mangada the Waqf Act 1995 semduna hanagi lisingama samapan yangkhai marigi ek adu lokthokre semdokhiba singchu yahondre masi Bharat ta leiba Waqf ki lanthum singbu ngak seliba maung adu hena phajana pangthoknaba semba aini ain asina Waqf Council State Waqf Board sing amadi Chief Executive Officer da kari power amadi mathok pangthokadagi haibadu sengna takle Waqf Tribunal su semle masigi mapangal asi civil court amaga Tribunal asigi warep na roibani civil court ta wakat pa yaroi asumna Waqf gi ain amadi rule kaya semdok semjin tawduna masibu ningthijana ngak senana bo honarakli lising ani tara humdoida amu the Waqf Amendment Act 2013 semduna awon ba kaya purakhre Waqf Tribunal da member ahum lehele madugi manungda Muslim law gi expert amasu yaholle state Waqf board na nupi member ani yaholle Waqf ki lanthum sing yon ba natraga khudol tawbada athingba thamle Waqf ki polam sing lease pibagi matam chahi ahum oirambadagi chahi kunthra pawa sangdok hankre asumna ningtamba phanglaba matungda kayarak hana Waqf management ge ain sing samdokre handak amu Waqf Amendment Act 2025 satnaba hokre bill oiringeida April ahum da yamna sangna Lok Sabha da mare yatnaraba tungda member sani marifuni pal na sagutlaga member sani kunthra ni thoina mayokta leiduna pass toki mathang April marida Rajya Sabha da member sama kuni pal na sagutlaga member marfutra manga na mayokta leiduna bill adu mai pak na pass toki April manga da Rashtrapati na bill adu ayaba piduna ek on kre April nipal degi satnaba zo hore hana lokthokre leibak asida leiriba Waqf ke polam sing asi lak nipal lising humputra ni thoini masina koliba lamna ekar lak kunthra ni thoini polam sing asigi manungda lak maniga lising anina Waqf by user ni karigi damakta anawa amendment ama semlibano haibagi matangda asumna pali Waqf ki lanthong ngak senbada manung mapan phawo watpa Waqf ki lamgi record survey mapung phana tawdaba lamgi pata semdok lamba nupi gi hak mapung phana piramdaba case jamna sangna sathaduna leiba Waqf board na power hena paisinduna makhoigi survey matung ina lam amabu hekta Waqf gi ni haiba lenga ki lamga chai na battoina Thorakpa chapchana account sudaba audit tawdaba Central Waqf Council amadi State Waqf Board ta stakeholders singi mihut matik chana yaudaba mayam asi semdok nabagi damak anawa Amendment Act asi semlakpani hairi Nakal amaromda Muslim gi lup kaya na handaki Amendment Act 2025 asigi mayokta yaning daba phongdoktuna leibaki mafam kaya da wakat khongjang
चंगचिल्ली सुप्रीम कोर्ट केस 10 हेना फाइल तौखरे मणिपुरदसु मुस्लिम ना मपुंग ओइना ताबा मफम सिंगदा वाकत खोंजंग चंगचिल्ली मसी मरु ओइना इस्लाम धर्म गी ओइबा थबक सिंगदा लेंगाक ना खुद थिंजनब होटनरे हाइबगे वाफम अमा नुंगदा यावबगुम तौरी एक असिगी मतुंग इना स्टेट बोर्ड खुदिंगमक ना वाकप के पोटचै सिंगी रेकॉर्ड डिजिटाइज तौरगा पोर्टल अमदा हापकदबनी वाकप के ट्राइब्यूनल ना अककनबा मतमगी मनुंगदा केस लोसिलहनगदबनी ऑडिट चांग नाइना पांगथोकपगा लोइनना लाना तौरंबा सिंग चैराकपीगदबनी दान तौरिबा इमुंग मनुंगी मिहुत कमिटी दा मेंबर ओइना याहुनगदबनी मुस्लिम नत्तबा मिहुत चिंग वाकप बोर्ड ता याहुनगदबनी हाइना एक असिदा पल्ली मुस्लिम नत्तबा मेंबर सिंग वाकप बोर्ड ता याहुनबा अमदी हाना सनरबा सिलहाइदा वाकप के पोलम सिंग दान तौब मतमदा आई बसे लेतबा अदु रजिस्टर तौदुना आई बरेकॉर्ड लेगदबनी हाइरकपा असना इस्लाम धर्म की सत्नबीदा खुद थिंजिलकले हाइबगी मलोमदा मुस्लिम सिंगना हौरकपा वाकतनी मसी तराइना लौबदी यारोइदौरी लेबाकी एबा वाफमनिना वाखल तामिनदुना यानबा पुरकपदी ओइसनु